Hello mayam, mayam pura mapu ikono na kuramzari. Mayam ngasi se August ki date 3 ni tang ahum ni ngasi se ngasi ki date ka hai uraga di akoi gi ma lebak Manipur da akoi gi tawriba lan se ngasi gi date siga hai uraga di tha ahum phare bako ado akoi gi kasara sam gi maitei khunda leta duna leriba maitei chinau sing mayam na ngasi gi numit se sandawairam gi pung 3 makhai bawgi manung sida अखोगी थोंगान दको कैंडल मचा मम थालगा अखोगी मा लेबा मणिपुर से तंगदू लेताबा हानगुमना इंगना तपना पानबा लेबाक तो ओइना ओहनबियु हाने ईश्वरदा खुरमजबदो ngasi अखोई मणिपुरी कनबलुप मकल ओजा सिंगना ताकपिरपगी मतुंगिना ngasi अखोगी लाई खुरमबगी थोरमसे चिना खुदिंगमा तवगदबने हाना हारपगी मतुंगिना कोइसु ngasi से खुरमजदोइनी मयाम family thongan da koi kandala ma thala khrum duine bako mayam nong su jam na chui sandawairam che yam chu khre bako do ngasai dagi nong su ba se phaba ngari ni do khoi ji nong che khatang tap thare aduduna khoi ji khram ba thok doi ni mayam khadi mam ga ne bako kagina haida akoi tasma sa ki baduna akoi khunje ji mai leitri bako aduduna do khatang mama sumam na mayam na dum aigi video se mapung phana hobudagi lo hawa yengbiu ado चलसी मैम हजी कहोदा खुरमुरसी ईश्वर खुरमिनरुरसी बको मैम शांति ngasi gi maru pandam de ekhoi kaino ne ba tha hum phar bau da khoi bharat ki prime minister Narendra Modi ji na kari gum bom ta haidana maina leibase ase kaidawni aidi moi mapi ma paw ba moina kai thau sadramina khoi isoda khuram jaba natana upai leite haiduna khoina ngasi tha hum mapung pharak pasida nongai ta ba phongdo poine isoda nongai ta ba phongdok pa hai tare ko aidi tha hum mapung phare aduna hai banu asimak ta dagi hai numit tarik asimakta dagi haukiba irang nena aduna shanti oina inga chikna hanagum amukhana hanjinnabagi damakta isorda thongni jabani sani mayam
ꯍꯧꯖꯤꯛꯁꯦ ꯉꯁꯤꯁꯦ ꯅꯣꯡ ꯌꯥꯝ ꯆꯨꯏꯕꯀꯣ ꯁꯟꯗꯥꯋꯥꯏꯔꯝꯗꯒꯤ ꯅꯣꯡꯁꯦ ꯌꯥꯝ ꯆꯨꯏ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯅꯣꯡꯃꯒ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯅꯣꯡꯃꯒ ꯊꯣꯛꯂꯒ ꯃꯩꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯆꯥꯛꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯩꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯃꯝꯃꯦꯕ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯡꯒꯥꯟꯁꯤꯗ ꯀꯦꯟꯗꯜꯁꯤꯒ ꯁꯨꯃꯥꯏꯅ ꯊꯥꯜꯂꯦꯕꯀꯣ ꯌꯥꯝ ꯃꯝꯃꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯡꯁꯦ ꯇꯥꯔꯝꯒꯅꯦꯕꯀꯣ ꯍꯪꯉꯣꯏ ꯈꯣꯡꯕꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯀꯥꯡ ꯑꯃ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯆꯪꯉꯁꯤꯔ ꯑꯗꯣ ꯍꯧꯖꯤꯛ ꯆꯪꯉꯅꯤ ꯑꯩꯈꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯒ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯊꯧꯔꯝꯁꯦ ꯉꯁꯤꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯑꯃꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯇꯧꯔꯤꯅꯦꯕꯀꯣ ꯅꯍꯥꯟꯉꯩꯒꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯔꯨꯝꯖꯩꯀꯣ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯑꯣꯏꯕ ꯌꯥꯝ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯍꯥꯏꯅ ꯈꯨꯔꯝꯃꯦ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯄꯨꯝꯕꯒꯤ ꯑꯣꯏꯕꯀꯣ ꯉꯁꯤꯒꯤꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯈꯋꯥꯏꯅꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕꯀꯣ ꯂꯝꯕꯤꯁꯦ ꯂꯣꯏꯅ ꯄꯨꯊꯩꯌꯦ ꯍꯧꯖꯤꯛ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣই ꯌꯨꯝꯗ ꯆꯪꯉꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄꯁꯦ ꯃꯌꯥꯝ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯆꯥ ꯁꯤꯕꯒꯤ ꯃꯤꯔꯥꯎꯈꯣꯜ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕꯒꯤ ꯃꯤꯔꯥꯎꯈꯣꯜ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯁꯤꯒ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯕꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯐꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯄ꯭ꯔꯦ ꯇꯧꯕꯤꯌꯨ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛꯇꯣ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯊꯧꯅꯤꯁꯤꯀꯣ ꯏꯁꯣꯔꯗ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯥꯏꯖꯔꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ